Manipur da thokliba irang asi waroishin ama puraktuna tangdu leitaba phivam da hanjilhallu haiba demand touraduna Sidriba Phaoba Chara Henbagi Khongjang changshillakhiba Malem Thongam gi Khongjang ngarang Makha Tana Khurai Salanthong Da Chathaba Houkhre ningsingba yabdi transgender activist ama oibada natana lamyanba irabat memorial integrated trust limit ki President Su oiriba Malem Thongam na Manipur da thokliba irang asi waroishin ama puraktuna tangdu leitaba phivam da hanjilhallu haiba demand touraduna New Delhi da Khongjang changshillakhiba tung da mahak lamdam asida amuk halaktuna Makha Tana Chara Henbagi Khongjang asi changshillakhiba mak na ngarang Khurai Salanthong da Khongjang Makha Tana changsinba aduda mafam adugi maira paibisingna mahak puk ngak senki hiram asiga mari leinana maira paibi thoksom ranabarana hai ngaranga tharaga malemna Chara Henbagi Khongjang changshillakhiba asi numit 13 ni surabani mahaki Khongjang asi lamdam asigi mama oibisingna mapung phana sawatli adumainamak ngasi Phaoba lengaki maikaidagi Khongjang astamit yang changbidaba haibasi laibak thibani haiki